Shirui Chingda Salai Taret ki Firal Thetlambagi Thouwong Yaningdaba Fongdorakli Ukrulda Hojik Sathariba Shirui Festival asigi manungda Arambai Tiangolna Shirui Chingdolda Salai Taret ki Firal Thetlambagi Thouwong adu Tangkhul Naga community singi mahairoi singi apex body ama oiriba Tangkhul katam naw saklonna yamna kanna Yaningdaba Fongdorakli Tangkhul katam naw saklonna thadorokpa cherol amana haidibana Tangkhul Naga community singna fit lising mapanga chahumba subna mari wangba Shirui Chingdol asidagi Tongan ba turel amasung ising khong kaya haurokpana maram oiraga senglaba mafam ama oina lawribane loinana chingdol asigi mamingda Manipur Tourism Department na chahigi oina Shirui Festival asi pangthoklibane hairiba festival asi haukiba May 10 Manipur gi Governor Ajay Kumar Bhalana haudokhibane adubu Arambai Tengol Cobra Team Unit 58 na hairiba Shirui Chinggi Chingdolda masu taret ki Firal Thetlambagi Thouwong asi condemn tawwe Thouwong asi Tangkhul Naga singi territorial sanctity identity amasung culture da ikaiba pibani amadi political provocation amani haina lawe Shirui Festival asi mafam aduda hauriba tanglaba lay adugi maming lawduna pangthoklibane Tangkhul singi senglaba mafam asigi santi da akaiba pibagi Thouwong asi yaningde Tangkhul community gi maikaidagi festival asida lakliba khudingmak harauta yamna oe adubu asigumba Thouwong sing asidi yaningde English singa chanipan marfu draga mathoigi matamdugi British ruler singna naga amasung mitai sing asi Chap manaba geographical boundary gi manungda thamlamkhibane adumakpo common history natraga heritage amadi natte maramaduna furup ani asina yumthangnabagi afaba mari amaga loinana laiminagadabani haire Sheishakpa Tapta Jayenta gi Mathakta Churachandpur police da FIR file Toukhre haukiba chahi 2023 gi May 3 dagi thoklakhiba irang asiga mari lainana Sheishakpa Tapta Jayenta na Cookie Land Part 1 2 haina serial 9 na isai kaya puthoktuna sakhiba duga mari lainana Cookie Youth Forum na ngarang Churachandpur Police Station gi OC da FIR ama file Toukhre Churachandpur Police Station gi OC da file tawkhiba FIR adu da yauribade Bisnupur District ki Moirang Naran Saina mamang laikai dagi Tapta alias Jayenta lokrakpam na Cookie Miyam amasung Cookie community singda Cookie Land Part 1 dagi na kun haina mingthonduna isai oina head speech kaya public platform singda lepta na sathare Sheishakpa Tapta Jayenta na IPC gi section 153A 295A amasung 505 asi violate tawduna haukiba chahi kaya asi isaigi mawongda Cookie Miyam amasung Cookie community singda leptana satharakhiba head speech sing sathare maramaduna Sheishakpa Tapta Jayenta gi isai sing asi ben tawba yauna mahaki mathakta ain gi oiba matik saba thabak sing laukhatpiyu haibagi warol sing yaure Governor ne apology taw Yadana Leiribasigi Mayokta Miyam Punna Bhavan da Thomjinbada Saruk Yabiyu COCOMI Tha asigi kun Shirui Festival hauba numitta Imphal dagi DIPR na sinduna thauram adubu coverage tawnabagi damak paumi kangbu ama puraga satkhiba MST gi bus adu Imphal ukrul lambi gi Gwaltabida army na khamlaga gari adu da Manipur haina thariba wahai adu lauthoktrabade satpa yaroi haiba thingba pikhiba thogdok aduga mari lainana Governor na hojik phauba Miyam da apology tawdriba sigi damak hayeng dagi hauna Bhavan da Thomjingadoriba sida Maikai gi Miyam na Saruk Yabiyu haina COCOMI gi convener ki ais athobana Fongdokhre mahakna makhata na haikibada Miyam na thogdok aduga mari lainana Manipur gi Governor na apology tawgadabani haiba kholauga loinana Miyam humna Governor gi getamna lakpiraga Miyam punna khongjang asi changsinminase masiga loinana maikai da leibiriba Miyam na makhoi gi laikai gi lambi singda thoraktuna sit in protest maira gi rally mass protest human chain sembagi khongjang yauna district ta leiriba Miyam na mafam adugi DC singda changduna Governor na thogdok aduga mari lainana apology tawgadabani haiba demand sing yauba memorandum sing submit tawbiyo loinana Miyam na mathau taba thabak singi damak COCOMI ga pau phauna duna makha taba khongjang sing lepa leitana changsinminase Manipur gi Governor Security Advisor Chief Secretary amasung DGP gi Mathakta Miyam na taliba demand sing asi fangdriba phauba leptana khongjang changsinminase India government ki maikei dagi su thogdok asi matau karamna thokibanu haibagi chapchaba explanation ama Miyam da pigadabane thogdok aduga mari lainana lauthokiba inquiry commission adu chanaba yaroi haina phongdokhe